ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯄꯣꯛꯁꯤꯗ 19 ꯁꯨꯕ ꯇꯥꯡꯀꯛ꯫ ꯂꯩꯖꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯉꯣꯟꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯇꯨꯡꯗ ꯈꯣꯡ ꯈꯤꯇꯪ ꯍꯜꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯋꯥ ꯉꯥꯡꯗ ꯂꯩꯖꯤꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯖꯤꯡꯁꯨ ꯀꯤꯔꯨꯞ ꯃꯃꯥꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯂꯣꯏꯁꯤꯜꯂꯨꯔꯗꯅ ꯊꯦꯡꯉꯅꯤ." ꯂꯣꯏꯁꯤꯜꯂꯗꯧꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯗꯣ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯏꯕꯦꯝꯃ, ꯐꯝꯃꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯃꯃꯥꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯖꯤꯡꯗꯨ ꯁꯥꯌꯣꯟꯒꯤ ꯃꯇꯩꯃ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯌꯥꯁꯨ ꯇꯨꯃꯤꯟ ꯂꯩ, ꯂꯩꯖꯤꯡꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ꯫ ꯇꯧꯐꯝ ꯈꯪꯗꯦ, ꯋꯥꯔꯤꯁꯨ ꯍꯧꯗꯣꯛꯐꯝ ꯈꯪꯗꯦ꯫ ꯀꯔꯤ ꯀꯔꯝꯅ ꯀꯝꯗꯧꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯜꯂꯨꯕꯗ ꯂꯨꯃꯟꯈꯤꯕꯅ ꯃꯗꯣꯝ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈꯤꯗꯕꯤ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕ ꯂꯩꯖꯤꯡ ꯁꯥꯌꯣꯟꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯁꯨ ꯏꯀꯥꯏꯅ ꯂꯥꯛꯄꯒ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅꯁꯨ ꯂꯥꯜꯂꯨꯕꯒ ꯂꯩꯖꯤꯡꯗ ꯗ꯭ꯔꯣꯗꯥ ꯇꯧꯁꯤꯟꯕꯁꯨ ꯉꯝꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤꯁꯨ ꯃꯃꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯁꯨ ꯌꯥꯗꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯅꯕꯗꯨꯒꯤ ꯑꯆꯤꯛꯄꯗꯣ ꯂꯩꯖꯤꯡꯂꯦꯝꯕꯤꯅ ꯊꯨꯒꯥꯏꯔꯛꯏ꯫ "ꯏꯅꯝꯃ, ꯐꯝꯃꯝꯃꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ." "ꯌꯥꯔꯅꯤꯌꯦ, ꯏꯅꯝꯃꯁꯦ ꯆꯥꯛ ꯆꯥꯔꯛꯑꯕꯅꯤ." ꯂꯩꯖꯤꯡꯗꯨ ꯍꯧꯒꯠꯂꯒ ꯆꯪꯒꯦ ꯇꯧꯕꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯊꯛꯄ ꯌꯥꯕ ꯀꯩꯅꯣꯝ ꯄꯨꯔꯛꯀꯦ, ꯅꯨꯡꯉꯥꯏꯇꯦꯕ." ꯃꯌꯥꯗꯣ ꯂꯩꯖꯤꯡꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯃꯥꯒꯤ ꯋꯥꯗꯨ ꯀꯟꯊꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯩꯖꯤꯡꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯈꯨꯠꯇ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯌꯥꯗ ꯄꯤ꯫ ꯃꯌꯥꯁꯨ ꯍꯔꯥꯎ ꯂꯧꯗꯨꯅ ꯊꯛꯏ, ꯑꯗꯨꯒ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛ ꯇꯞꯅ ꯊꯝꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯂꯩꯖꯤꯡꯂꯦꯝꯕꯤ, ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯏꯆꯦ ꯚꯦꯔꯣꯅꯤꯀꯥ ꯅꯠꯇ꯭ꯔꯒ ꯗꯗꯥ ꯁꯥꯌꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ." "ꯃꯥꯅꯦ, ꯑꯩ ꯁꯥꯌꯣꯟꯕꯒꯤ ꯃꯇꯩꯃꯅꯦ." "ꯑꯣ." ꯃꯌꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯍꯥꯏꯔꯛꯏ, "ꯏꯅꯝꯃꯁꯦ ꯌꯥꯝ ꯏꯀꯥꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ." ꯂꯩꯖꯤꯡꯗꯨ ꯃꯌꯥꯗ ꯌꯦꯡꯉꯤ꯫ ꯃꯌꯥꯁꯨ ꯂꯩꯖꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯒ, "ꯏꯅꯝꯃꯅ ꯅꯪꯒꯤ ꯇꯧꯕꯤꯃꯜꯁꯦ ꯄꯨꯟꯁꯤꯒꯤ ꯀꯧꯖꯔꯣꯏ꯫ ꯃꯉꯥꯎ ꯊꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯃꯇꯝ ꯈꯔ ꯅꯪꯅ ꯁꯦꯟꯅꯕꯤꯔꯝꯕꯒꯤꯗꯃꯛ ꯏꯅꯝꯃ ꯅꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ." ꯂꯩꯖꯤꯡ ꯇꯨꯃꯤꯟ ꯂꯩ, ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ "ꯁꯥꯌꯣꯟꯕꯗꯣ ꯅꯉꯣꯟꯗ ꯌꯥꯝ ꯁꯣꯏꯔꯕꯅꯤ, ꯃꯥ ꯌꯥꯝ ꯂꯥꯜꯂꯕꯅꯤ꯫ ꯃꯥꯅ ꯂꯪꯖꯔꯨꯕ ꯃꯔꯥꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯃꯥꯡꯗ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯏꯅꯝꯃꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯂꯩꯖꯤꯡ, ꯏꯅꯝꯃꯅ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯖꯤꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯒ, "ꯏꯅꯝꯃ ꯅꯪꯒꯤ ꯇꯧꯕꯤꯃꯜꯁꯦ ꯄꯨꯟꯁꯤꯒꯤ ꯀꯧꯖꯔꯣꯏ꯫ ꯏꯅꯝꯃ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ. ꯃꯇꯦꯡ ꯍꯥꯏꯕꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ, ꯄꯥꯡꯕꯒꯤ ꯃꯑꯣꯡ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤ. ꯃꯄꯣꯛꯁꯤꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯩꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯟꯅ ꯃꯥꯕꯨ ꯊꯦꯡꯅꯍꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪ. ꯃꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ, ꯃꯥꯒ ꯈꯪꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯖꯔꯕꯁꯨ ꯃꯥꯕꯨ ꯂꯣꯏꯅꯔꯨꯕꯗꯨꯅ ꯇꯥꯛꯄꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯖꯗꯅ ꯃꯤ ꯃꯈꯜ ꯊꯦꯡꯅꯕ ꯉꯝꯕ ꯑꯣꯏꯖꯍꯧꯒꯦ ꯏꯅꯝꯃ." ꯃꯌꯥꯗꯣ ꯂꯩꯖꯤꯡꯅ ꯑꯗꯨꯛ ꯍꯩꯅ ꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯀꯨꯝꯐꯝ ꯈꯪꯗꯦ꯫ ꯂꯥꯜꯂꯨꯕ ꯍꯥꯏꯕꯁꯨ ꯑꯣꯏꯔꯕꯅꯤꯅ ꯍꯦꯛꯇ ꯐꯠ ꯀꯟꯊꯠꯂꯒ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯩꯖꯤꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯨꯕꯗꯨꯅ ꯍꯦꯟꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ꯫ ꯂꯩꯖꯤꯡꯗꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯅꯝꯃ, ꯑꯩ ꯍꯧꯖꯤꯛ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ. ꯅꯍꯥꯟ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯅꯨꯃꯤꯠꯇꯣ, ꯃꯗꯨꯗ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ, ꯃꯥꯒ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯎꯅꯔꯕ ꯃꯐꯝꯗꯨꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯂꯣꯏꯅꯃꯛ ꯊꯝꯂꯝꯂꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯁꯦꯡꯕꯅꯤ, ꯏꯆꯦ ꯚꯦꯔꯣꯅꯤꯀꯥꯒꯤ ꯑꯋꯥꯕꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗꯒꯤ ꯁꯔꯨꯛ ꯀꯌꯥꯅꯤ ꯍꯦꯜꯂꯤꯕ. ꯂꯝ ꯂꯥꯞꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ
ꯑꯩꯒꯤ ꯇꯧ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠ ꯏꯆꯦꯕꯨ ꯑꯣꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯗꯤ. ꯂꯩꯖꯤꯡꯂꯦꯝꯕꯤ, ꯑꯁꯦꯡꯕꯅꯤ ꯏꯅꯝꯃ, ꯏꯆꯦꯗꯣ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ. ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯤꯕ ꯅꯨꯡꯁꯤꯕꯗꯣ 이치에다 비비르디 그야다 누가이자랑가니 사연도 작정 하이바 포야지 와란가 아무튼 안키지 이나마 마기 바우도 하우직 아이기 이famda darkar tadre 마기 awaba nungaitaba aiga mata mari leinaningle aisu awabana ngamhanba yadi khana sontharuba tawdana isana ishabu themjinjaduna chacheri aina ngamaga madi karigi ngamde inama 마기디 아이나 마팜다 눅시바도 시나람라바니 눅시바 통나 할라마바니 아이기 람비디 얌나 와데 얌나 ඛꯦꯠꯅꯔꯤ 마가서 아이기ꯗꯃꯛꯇ ꯋꯥꯕꯤꯕ ꯂꯩꯔꯒꯗꯤ ꯊꯥꯗꯣꯛꯄꯤꯔꯣꯅ ꯍꯥꯏꯕꯤꯌꯨ ꯀꯥꯎꯊꯣꯛꯄꯁꯨ ꯇꯝꯕꯤꯌꯣꯅ ꯍꯥꯏꯅ ꯏꯟꯁꯤꯟꯕꯤꯌꯨ ꯃꯌꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯒꯤ ꯉꯝꯗ꯭ꯔꯤ ꯂꯩꯖꯤꯡꯅ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝꯗꯨꯗ ꯈꯧꯇꯛ ꯆꯥꯕꯒꯨꯝ ꯇꯧꯏ 이나마 ꯇꯊꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯋꯥꯈꯜ ꯍꯣꯡꯍꯟꯕꯤꯌꯨ 이치부소 럭신비요 마야나 아두부 낭마가디 아몽땅디 우나비요 하이제게 가나 이남마 락리바니 이나마 오늘으라바소 모두기 까나바 레이라로 우나라가나 부라카도리바 아홍부도나 까리나 이남마스 누피니 이치 베로니카나 톡리바 탁독세 이남마다소 이사다소 반진비요 아두가 잉비요 이남마 캉망암비가드라 마야 오이러리 칸가두나 파레 이나마 짤라게고 아이게 넘버 비랑게 와리 사닝 발레라서 폰더로 하이 이나마 아이 틴독저게 아시 하이르가 제tat 아마데 이리바 넘버도 럭신두나 마야도 틴독로라가 짱악바다 마마수 망고는 리앱드나 레라미 마차누피나 망골 요르바다 탐발도 마쾅 맷 아두나 마차누피다 항아이 아우지기도 가리와리나 하 누파 꼬이러버나 어스 꼬이버나디 디나버니 모이 와리도 담발라기니 까마이 떡세 하이노나 난 꼬이데고 아생버게 하이바 이마 난 탱크레니 에 이마 기비우라 야래 떠비라노 키 아시 하이르가 일리바 피도 세미 마자누피나 누파 꼬이데 하이바도 마마 이베마두나 타제크레 तसेंगना लाइजिंगना ममादा ओइदबा ngangbase simak oiramgani atai atopa matamdadi mamada wa majit ama phawba lote makup mata loina mamagi mafamda pawdam jaduna mamaga tanajabani mama ibe maduso machanu piduna wa sunglot lotabaduna machana amura koide khumlakpaduda adum thazakibani mayaso gate 2 dagi heklan thorakpaga makutta paiba phone do manada sat thangatuna tarabana tranang sunawja नुपीसिदा इकाइबा पिबोइना थोकदबगी सरोक नंग ग्यान तारो इतै मसौ करी हाइगदबनो खंग्रे अइना ngसाइदै फोन दा तारि हाइबसे मा खंग्रे तैमा कमाइ खंगदिनो ngसाइदगी बेग ता हापिबनी इतै मा हलक तोरबा हलादबनी अइ इपाम फाउदा चंगमखिगे थमो थमो सोमदसो नुपीदु का हेक यौरपगा विक्टर गी मिस कॉल लेरमी हंदुना तौरबगे वाखल लेइत्रे फमुंग चंगदुना ममाइदो मोन उपसिंदुना ले मखुतुना मोनदुदा कन्ना पाइसिंदुना पेंदबदु खांगी तंजादुदा अमुक्सो विक्टरी कॉल लाई लाइजिंगने भी मखुतुना फोन दो लामगा एखोइ मा चट्री फोटो अमा थागिबनी येंगो वा मखा तादबी विक्टरना थारकलिबा फोटो दो करिनो येंगनबा होतनै फोटो दो उबदा लाइजिंग लेंबी ngakna ai a yam nungsiye nuigira माने नंग मानबने दे होइदो फजद्रो आई मालिसे नुंगसो नुंगशिबने याम हरेन पुरो को हरेन पुरो नंग हैनगद्रा खंगदे मादे मी ममाइदा पुंगने कलेकबने लेक्सनो यारो पुरो को मसापो अदि आई लौदेनी लाबने मचापो ए अदो सिहुशे याम फजैसे कहिगिनो मसा याम नाले इरुजबिरिनी हौजिकता अदु लोरगा नंबर फोटोनी ममिन कई कौगे हाइदो ओय फरे हाइरानु अइना मा थोनबिरगे इस कई थोनदोइबा लाबनिना नुपा ओइरनी अदु ओइदि नंगी ननाव पतारेने अदुना लायर अना कौरसे
ꯀꯩꯒꯤ ꯂꯩꯖꯤꯡꯒꯤ ꯂꯥꯏ ꯚꯤꯛꯇꯔꯗꯒꯤ TOR ꯑꯅꯤ ꯄꯨꯜꯂꯒ ꯂꯥꯏꯇꯔ ꯁꯝꯖꯤꯜꯂꯒ ꯂꯥꯏꯌꯔ ꯍꯩꯕꯤꯔꯦꯍꯦ ꯅꯪꯅ ꯇꯝꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜꯅ ꯕꯦꯝꯃ ꯏꯃꯥ ꯊꯣꯛꯑꯦꯀꯣ ꯒꯦꯠꯀꯁꯦ ꯂꯣꯟꯁꯤꯟꯍꯧꯔꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯄꯥꯏꯅ ꯄꯥꯏꯅ ꯊꯣꯛꯂꯒ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯃꯒ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ ꯃꯃꯥ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯂꯥꯛꯑꯅꯨ ꯀꯣꯟꯅ ꯆꯠꯂꯁꯤ ꯑꯩ ꯍꯛꯆꯥꯡꯁꯨ ꯀꯌꯥ ꯉꯝꯗꯦ ꯑꯗꯨꯒ ꯌꯨꯝ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯁꯨꯝ ꯑꯗꯣ ꯀꯥꯏꯗꯅ ꯆꯠꯇꯣꯏꯕꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯃꯆꯥ ꯑꯃ ꯂꯩ ꯉꯥ ꯑꯅꯧꯕ ꯑꯃꯨꯛ ꯊꯥꯗꯔꯕ ꯍꯟꯗꯛꯁꯦ ꯅꯪꯅ ꯉꯥ ꯌꯣꯛꯄ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕ ꯑꯣꯏꯅ ꯄꯨꯔꯒ ꯌꯦꯡꯍꯟꯅꯤꯡꯕ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯌꯥ ꯑꯩ ꯆꯠꯅꯤꯡꯉꯦ ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯉꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯁꯦ ꯍꯣꯏ ꯚꯤꯛꯇꯔ ꯀꯩꯅꯣꯝ ꯊꯥꯔꯛꯀꯦꯀꯣ ꯑꯩꯁꯨ ꯊꯥꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯒ ꯆꯤꯊꯤꯒ ꯄꯨꯟꯅ ꯍꯥꯃꯤꯟꯅꯔꯛꯈꯤꯕ ꯔꯤꯡꯗꯣ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯚꯤꯛꯇꯔꯗ ꯊꯥꯖꯤꯜꯂꯤ ꯚꯤꯛꯇꯔꯗꯣ ꯃꯗꯨ ꯎꯕꯗ ꯏꯀꯥꯏꯔꯦ ꯋꯥꯁꯨ ꯉꯥꯡꯉꯛꯈꯤꯗ꯭ꯔꯦ ꯂꯥꯏꯖꯤꯡꯁꯨ ꯀꯩꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯈꯨꯗꯧ ꯈꯟꯕ ꯌꯥꯝ ꯍꯩꯀꯣ ꯚꯤꯛꯇꯔꯗꯣ ꯅꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯅꯨꯡꯗꯒꯤ ꯅꯃꯥꯁꯦ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯤꯅꯦ ꯒꯨꯂꯤꯗꯨꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯀꯌꯥꯝ ꯀꯟꯅ ꯆꯤꯛꯏꯅꯣ ꯃꯃꯤꯠ ꯁꯣꯛꯄꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯄꯥ ꯒꯨꯂꯤ ꯂꯩꯔꯨꯈꯤꯒꯦ ꯐꯠꯇ ꯐꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔꯗ ꯆꯠꯅꯕ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯑꯝꯇ ꯂꯩꯔꯝꯃꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗꯣ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯚꯤꯛꯇꯔꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯤ ꯃꯃꯤ ꯌꯥꯝ ꯀꯟꯅ ꯆꯤꯛꯄ꯭ꯔꯣ ꯃꯤꯠꯁꯨ ꯆꯤꯛꯏꯅꯦꯍꯦ ꯂꯨꯈꯝꯁꯤꯁꯨ ꯆꯤꯛꯂꯤ ꯄꯄꯥꯅ ꯒꯨꯂꯤ ꯂꯩꯔꯛꯑꯅꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯉꯥꯛꯇꯪ ꯂꯩꯌꯨ ꯂꯥꯏꯖꯤꯡꯁꯨ ꯐꯣꯟꯗ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯍꯧꯕꯗꯨꯅ ꯚꯤꯛꯇꯔꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯈꯔ ꯂꯨꯝꯈꯠꯂꯣ ꯑꯗꯨꯒ ꯃꯃꯥꯗꯣ ꯍꯧꯒꯠꯄ ꯉꯝꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯃꯈꯣꯡꯗꯣ ꯏꯁꯤꯡꯗꯨꯗ ꯂꯨꯞꯄꯒ ꯉꯥꯏꯍꯥꯛ ꯂꯩꯍꯜꯂꯣ ꯚꯤꯛꯇꯔꯁꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯏꯜꯂꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯈꯠꯇꯨꯅ ꯁꯧꯔꯛꯄ ꯉꯥꯏꯔꯤ ꯂꯥꯏꯖꯤꯡꯗꯣ ꯑꯃꯨꯛꯀꯁꯨ ꯚꯤꯛꯇꯔꯗ ꯏꯁꯤꯡꯗꯨ ꯌꯥꯝ ꯊꯥꯡꯒꯠꯇꯕꯤꯗ ꯈꯤꯇꯪ ꯊꯥꯡꯒꯠꯂꯒ ꯕ꯭ꯔꯨꯡ ꯁꯧꯍꯜꯂꯣ ꯑꯗꯨꯒ ꯑꯏꯪꯕ ꯌꯥꯜꯂꯣ ꯑꯗꯨꯅ ꯊꯨꯔꯅꯤ ꯍꯣꯏ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯁꯥꯕ ꯇꯞ ꯑꯃꯗ ꯍꯩꯗꯣꯛꯇꯨꯅ ꯂꯨꯝꯕꯨ ꯁꯥꯕꯒꯤ ꯆꯥꯡꯗ ꯑꯣꯏꯍꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯒ ꯃꯃꯤ ꯍꯧꯒꯠꯄ ꯉꯝꯒꯗ꯭ꯔꯣ ꯔꯤꯇꯨꯅ ꯉꯝꯅꯤ ꯀꯩꯗꯧꯔꯒꯦ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯗ ꯈꯣꯡꯗꯣ ꯉꯥꯛꯇꯪ ꯂꯨꯞꯄꯒ ꯊꯝꯁꯤ ꯐꯩꯌꯦ ꯔꯤꯇꯨꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅ ꯄꯨꯔꯛꯂꯤꯕ ꯇꯞꯇꯨꯗ ꯃꯈꯣꯡꯗꯨ ꯂꯨꯞꯄꯤ ꯂꯥꯏꯖꯤꯡꯅ ꯑꯃꯨꯛ ꯐꯣꯟꯗ ꯃꯩ ꯊꯥꯟꯕ꯭ꯔꯥ ꯊꯣꯡꯅꯥꯎꯒꯨꯝꯕ ꯍꯥꯡꯗꯣꯛꯄ꯭ꯔꯥ ꯃꯩ ꯊꯥꯟꯅꯗꯤ ꯃꯨꯊꯠꯂꯣ ꯄꯔꯗꯥꯔꯁꯨ ꯆꯤꯡꯁꯤꯜꯂꯣ ꯀꯥꯗꯣ ꯈꯔ ꯃꯝꯍꯜꯂꯣ ꯂꯥꯏꯕꯛ ꯃꯌꯥꯏꯗ ꯇꯞꯅꯁꯨ ꯅꯩꯕꯤꯌꯨ ꯅꯪꯒꯟꯗꯁꯨ ꯇꯞꯅ ꯅꯝꯕꯤꯌꯨ ꯀꯣꯐꯤꯗꯣ ꯌꯥꯛꯇꯕꯤꯗ ꯄꯤꯊꯛꯑꯁꯨ ꯌꯥꯏ ꯚꯤꯛꯇꯔꯗꯣ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯗꯨꯃꯛ ꯇꯧꯗꯨꯅ ꯔꯤꯇꯨꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯃꯉꯥꯟ ꯈꯔ ꯃꯝꯍꯜꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯀꯣꯐꯤ ꯁꯦꯝꯃꯛꯀꯦ ꯃꯃꯤ ꯈꯣꯡꯁꯤꯕꯨ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩꯔꯝꯈꯣ ꯍꯥꯏꯔꯣꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯂꯥꯏꯖꯤꯡꯅ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯖꯒꯥꯗꯣ ꯑꯗꯨꯗꯁꯨ ꯅꯝꯃꯨ ꯍꯥꯏꯌꯣ ꯈꯨꯠ ꯑꯃꯅ ꯃꯁꯥꯖ ꯇꯧꯕꯩ ꯇꯥꯏꯞꯇ ꯚꯤꯛꯇꯔꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯦ ꯏꯃꯥꯟꯅꯕꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯂꯥꯏꯖꯤꯡꯗꯨ ꯏꯉꯛꯉꯛꯏ ꯚꯤꯛꯇꯔ ꯀꯔꯤꯁꯨ ꯈꯟꯗꯅ ꯐꯣꯟꯗꯨ ꯔꯤꯇꯨꯗ ꯄꯤ ꯔꯤꯇꯨꯁꯨ ꯍꯔꯥꯎ ꯍꯦꯜꯂꯣ ꯕꯦꯝꯃꯧ ꯏꯃꯥ ꯑꯍꯥꯎꯅꯦ ꯂꯩꯖꯤꯡ ꯏꯀꯥꯏꯗꯨꯅ ꯇꯞꯅ ꯀꯌꯥꯝ ꯀꯟꯅ ꯆꯤꯛꯄꯅꯣ ꯀꯩꯁꯨ ꯀꯟꯕ ꯅꯠꯇꯦꯗ ꯑꯗꯣ ꯂꯨꯈꯝꯂꯣꯝꯁꯦ ꯌꯥꯝ ꯂꯨꯝꯃꯤꯅꯦ ꯈꯨꯗꯣꯝꯕꯤꯒ ꯈꯨꯌꯥꯏꯒꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯖꯒꯥꯗꯨꯗ ꯈꯨꯠ ꯑꯃꯅ ꯅꯩꯌꯨ ꯃꯁꯥꯖ ꯇꯧꯋꯣ ꯏꯃꯥ ꯐꯣꯟꯁꯦ ꯂꯥꯎꯊꯥꯒꯦ ꯑꯗꯨꯒ ꯇꯧꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯈꯣꯡꯁꯤꯁꯨ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯕꯤꯔꯝꯃꯤꯅꯤꯅꯦ ꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯏꯁꯤꯡ ꯏꯪꯉꯕꯣ ꯏꯃꯥ ꯏꯪꯉꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤꯌꯦ ꯐꯣꯟꯒꯨꯝꯕ ꯇꯤꯚꯤꯒꯨꯝꯕ ꯌꯦꯡꯒꯅꯨ ꯔꯤꯇꯨꯗꯨ ꯍꯔꯥꯎꯅ ꯏꯃꯥꯁꯦ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯕꯗꯩ ꯀꯣꯛ ꯆꯤꯛꯄꯒ ꯂꯣꯏ ꯃꯥꯡꯈꯤꯒꯨꯝ ꯇꯧꯔꯤꯅꯦ ꯂꯥꯏꯖꯤꯡꯗꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ
ꯗꯣꯛꯇꯔꯗꯨꯕꯨ ꯀꯣꯐꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ? ꯂꯣꯏꯔꯝꯈꯤꯔꯣꯏ ꯌꯥꯝ ꯃꯣꯟꯕꯅꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯇ꯫ ꯃꯣꯏ ꯃꯄꯥꯝꯆꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕ ꯉꯥꯏꯕꯗ ꯏꯃꯥꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯕꯒ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯍꯥꯟꯋꯥꯏ꯫ ꯈꯪꯗꯦ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯅꯣ꯫ ꯆꯥꯛꯈꯨꯝ ꯁꯣꯛꯑꯣ ꯄꯨꯝꯆꯥꯏꯅꯤ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯕꯁꯦ꯫ ꯀꯣꯟ ꯂꯤꯛꯀ ꯃꯊꯣꯡ ꯃꯔꯝꯒ ꯈꯪꯄꯣꯟꯇꯦ꯫ ꯅꯨꯄꯤ ꯋꯥꯠꯄ ꯍꯥꯏꯕꯕꯨ ꯌꯥꯝ ꯋꯥꯠꯂꯕꯅꯤ ꯏꯃꯥ ꯍꯣꯏ ꯏꯃꯨꯡꯁꯦ꯫ ꯚꯤꯛꯇꯔꯗꯨ ꯆꯥꯛꯀ ꯊꯣꯡꯕ꯭ꯔꯣ ꯏꯃꯥ? ꯊꯣꯡꯉꯤ ꯃꯣꯜꯂꯁꯨ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯅꯣꯡꯃ ꯂꯥꯛꯎ ꯃꯥ ꯆꯪꯗ꯭ꯔꯤꯉꯩꯗ꯫ ꯃꯥꯕꯨ ꯀꯔꯝ ꯀꯥꯟ ꯆꯪꯅꯤꯒꯦ ꯏꯃꯥ? ꯆꯪꯉꯒꯦꯗꯤ ꯍꯥꯏꯔꯛꯂꯅꯤꯅꯦ ꯆꯞ ꯆꯥꯕꯗꯤ ꯏꯃꯥꯅꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯣ ꯈꯔꯗꯤ ꯐꯔꯕꯣ ꯏꯃꯥ ꯀꯣꯛꯇꯣ? ꯑꯩꯃ ꯉꯁꯥꯏꯅ ꯐꯔꯦ ꯍꯥꯏꯔꯒ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯕꯗꯩ꯫ ꯚꯤꯛꯇꯔꯗꯨ ꯃꯈꯨꯠꯇ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯁꯦ ꯁꯤ ꯑꯃꯨꯛ ꯊꯛꯆꯤꯜꯂꯨ꯫ ꯏꯃꯥꯗꯤ ꯅꯥꯕꯒ ꯉꯁꯥꯏꯅ ꯐꯈ꯭ꯔꯦ꯫ ꯊꯣꯛꯏꯍꯦ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯕꯗꯩ ꯑꯅꯥꯕꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯩꯃ ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯐꯣꯟꯁꯦ? ꯍꯣꯏ ꯄꯤꯔꯛꯑꯣ ꯅꯥꯕꯁꯨ ꯐꯔꯦ ꯍꯥꯏꯗꯨꯗꯤ ꯀꯣꯐꯤꯗꯣ ꯊꯛꯑꯣ꯫ ꯅꯪꯅ ꯃꯃꯤꯗꯩ ꯐꯣꯟ ꯂꯧꯈ꯭ꯔꯗꯤ ꯃꯃꯤꯗꯤ ꯀꯣꯛ ꯆꯤꯛꯄ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯅꯝꯁꯤꯟꯅꯩ꯫ ꯚꯤꯛꯇꯔꯗꯨ ꯃꯃꯥꯒꯤ ꯀꯗꯔꯗꯨ ꯈꯪꯂꯗꯨꯅ ꯃꯃꯤ ꯀꯣꯟꯅ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯗꯣꯔꯁꯤꯗꯤ ꯅꯠꯇ꯭ꯔ ꯂꯥꯏꯔꯦꯝꯕꯤ? ꯂꯥꯏꯖꯤꯡꯗꯨ ꯏꯀꯥꯏꯕꯅ ꯚꯤꯛꯇꯔꯗ ꯍꯥꯏꯔꯛꯏ꯫ ꯚꯤꯛꯇꯔ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯄꯄꯥ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯂꯩꯕꯤꯔꯣ꯫ ꯚꯤꯛꯇꯔꯅ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯁꯨꯛꯇꯣꯛꯑꯒ ꯊꯝꯈ꯭ꯔꯦꯕꯁꯦ꯫ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯨꯗꯅ꯫ ꯃꯤ ꯏꯀꯥꯏꯔꯝꯃꯅꯤ ꯀꯥꯏꯗꯩ ꯏꯃꯧ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯍꯩꯃ ꯏꯃꯧꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯀꯣꯏꯅꯗ꯭ꯔꯤꯗꯅ? ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯩꯗꯨꯗꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦꯗ꯫ ꯑꯗꯣ ꯏꯆꯥꯅꯗꯤ ꯄꯥꯝꯃꯕꯣꯕ? ꯃꯃꯤ ꯍꯪꯗ꯭ꯔꯁꯨ ꯈꯪꯉꯤꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯗꯤ ꯅꯕꯥꯅꯤ꯫ ꯑꯗꯣ ꯐꯖꯅ ꯀꯣꯏꯅꯔꯁꯦ ꯍꯥꯏꯅꯗ꯭ꯔꯤꯑꯕ꯫ ꯏꯁꯦ ꯑꯗꯨꯗꯤ ꯅꯍꯥꯟꯗꯩ ꯃꯁꯥ ꯈꯪꯗꯕꯤꯗ ꯏꯃꯥ ꯏꯆꯥꯅ ꯀꯣꯏꯔ ꯂꯩꯔꯕꯣꯏꯔꯦ? ꯑꯁ ꯐꯔꯛꯇꯤꯕ꯫ ꯍꯣꯏ ꯏꯔꯨ ꯂꯨꯔꯕꯅꯤ ꯑꯩ ꯑꯃꯨꯛ ꯂꯨꯔꯒꯦ꯫ ꯄꯄꯥ ꯂꯥꯛꯑꯒ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯗꯣ ꯑꯃꯨꯛ ꯆꯥꯁꯤꯜꯂꯣꯀꯣ꯫ ꯑꯗꯣ ꯐꯣꯟꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ꯫ ꯃꯥꯅ ꯊꯝꯈ꯭ꯔꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯀꯣ ꯇꯥꯕ꯭ꯔꯣ? ꯍꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯚꯤꯛꯇꯔꯗꯨ ꯃꯄꯥꯟꯗ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯣ ꯐꯣꯟ ꯊꯝꯕꯒ ꯇꯧꯐꯝ ꯈꯪꯗꯦ ꯏꯀꯥꯏꯕꯅ꯫ ꯃꯇꯣꯝꯇ ꯂꯩꯕꯅ ꯍꯦꯟꯅꯁꯨ ꯇꯧꯐꯝ ꯈꯪꯍꯟꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯅꯥꯛꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯚꯤꯛꯇꯔꯒꯤ ꯄꯥꯕ ꯂꯣꯏꯁꯤꯟꯈꯤꯗꯕ ꯗꯥꯏꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯧꯔꯦ꯫ ꯗꯥꯏꯔꯤꯗꯣ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯑꯦꯡꯒꯜ ꯍꯥꯏꯐꯦꯠ ꯐꯖꯕꯤ ꯃꯑꯣꯡꯗ ꯊꯝꯂꯒ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯤ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯥꯛꯇꯣꯛꯇꯨꯅ ꯋꯥꯠꯍꯧꯕ ꯃꯇꯦꯛꯇꯨ ꯄꯥꯕ ꯍꯧꯏ꯫ 23 December Farewell Day. ꯂꯦꯝꯕꯤ ꯑꯩ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ. But I want to express slowly without saying I love you. ꯅꯪꯒ ꯎꯅꯔꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯍꯜꯂꯤ. ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯤ. I can feel it. Your presence gave me warmth inside my heart. ꯐꯣꯡꯗꯣꯛꯂꯔꯒ ꯃꯆꯣꯏ ꯇꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯅꯪꯒꯤ ꯅꯇꯧꯗ ꯉꯥꯎꯖꯔꯒ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯕ ꯄꯦꯡꯊꯣꯛꯆꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯄꯤꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ. ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯕꯁꯦ? ꯅꯪꯅ ꯇꯊꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅ ꯑꯩ ꯄꯥꯈꯠꯄꯅ ꯋꯥꯔꯤ ꯁꯥꯕꯗ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯤꯌꯦ. ꯉꯁꯥꯏ ꯐꯦꯔꯋꯦꯜꯗ ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯖꯕ, ꯅꯪꯅ ꯅꯣꯛꯄ, ꯅꯪꯅ ꯀꯞꯄ, ꯅꯪꯅ ꯁꯥꯎꯕ, ꯅꯪꯅ ꯆꯩꯕ, ꯑꯃꯨꯛ ꯑꯩꯅ ꯌꯦꯡꯉꯨꯕꯗ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄ, ꯅꯪꯅ ꯌꯦꯡꯉꯛꯄ ꯃꯤꯆꯤꯒꯤ ꯇꯦꯟꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯀꯜꯂꯕ ꯃꯆꯨ ꯆꯦꯟꯕ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯨ ꯆꯨꯡꯕ ꯃꯈꯩ ꯇꯦꯟꯖꯩꯗꯨꯅ ꯄꯥꯟꯗꯨꯅ ꯇꯔꯪ ꯑꯃꯗ ꯇꯧꯍꯟꯕ, ꯑꯩꯕꯨ ꯉꯥꯎꯍꯟꯕ. ꯑꯁꯨꯛ ꯀꯟꯕ꯭ꯔꯥ ꯅꯪꯒꯤ ꯅꯪꯒꯣꯟꯁꯦ? ꯑꯁꯨꯛ ꯂꯨꯕ꯭ꯔꯥ ꯅꯪꯁꯦ ꯏꯐꯝꯗ? ꯐꯣꯡꯗꯣꯛꯂꯨꯔꯒꯅ ꯀꯔꯝꯕ ꯄꯥꯎꯈꯨꯝ? ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯂꯒꯗ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ? ꯀ꯭ꯂꯥꯁꯇ ꯅꯪꯅ ꯎꯏꯕ, ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯕ,
Nangna assembly lepada aina nang yengduna lepa. Nangna nungsa sabage nungsagi maisa khangba. Aina nangbu nungsimanbage phongdokpa ngamdabage mina munkidra khanbage pukninggi maisa khangba. Nangna lairikta yengba aina nang yengba. Nangna lairik iba aina nangbu saithajaba. Nangna tumba aina nangi manglanda tawba. Manglandana nangbu aigi oijaba. Lonthokdaba thamoi sigiso pamjaba pokhom phangjaba. Lairik paraga nangna paraiba aina nangi nungshi wakhalda kabi onba. Pangdaba thamoi sinade nangi thamoi dade nungshi bardon tawjaningba. Pakhat chawba mipaip kanbasina aibu muk phanjenba. Nungsina aibu kawirambaduna numittudade aigi nungaijaba haraujaba pongjaba numitne. Nang udaba numitna aigi thabal mangal phangdraba thasigi ahing kumani. Kaidawngaino aigi thamoida nangna pibiba nangi nungsibana purnima oina ngangadaba. Laijingdo diary paba loisinba ngamdre. Makhutuna pairiba diary kanna konsindana kapi. Ma khangi matamduda Victor na khanglamgadaba chainadu nungsiba ama kainaraba misakni nupi maso karigi khangloi chaina manaribadu. Kapna diary loigadaba kayam watli haina yengli. Watli yamna watli. Manakta laibiba phone do amuk pairaga Victor gi khonjal do taning manbana amuk call tawi. Tanjaduda Victor do mamaga mapanda famduna leibana maram oiraga Rituna phat paikhatle. Laijing so phone do paikhalakpaduda kapna Victor Ritu do ngakna yengi machanu paso mamagi maongduda phone lauraga lembe Victor ahaw kaidawrage nangna buk yam phatte kaidawrage lembe kaidawrage ai nangi purnima ne aha kaino purnima lai nangi purnima lai kaiba Laijingdo Victor na khangmandabaduda sauningna yare ai haire nangna sani gyan tajo Laijing lembe kaidawrage base thasigi ahingni haidaine nangi thamoido purnima laeba nangi thamoido thabalna pungan ngalaniba Victor do hauji khakta gyan tarakpagum harauna maraiga do itattatna mamiya Laijing lembe makhuto mihon mapaduda muk thamlaga ai yam harawe thank you Laijing lembe thank you ado nangdi kai gi kapino nangna natra nakanda gi rituna ado idi nungsinare ko ai imo ko boyarani ko ichanu pi khori ko mamida amda khomoba kadai phone do mami bike mami ngai ko ba mi ikai khine ai gi shu imong ni ne ai shu ngahan gi koi ba yari dudi ado ngasidi mana deba Mama macha yetnari ngai Laijing na makhata na haikiba wahai kharado Victor du ta khije Laijing so wahai kharado hairam laga phone do thamtre